ꯅꯣꯡꯃꯒꯤ ꯃꯇꯝꯁꯦ ꯏꯀꯣꯟ ꯀꯣꯟꯅꯗꯕꯗꯧ ꯀꯥꯂꯦꯟ ꯍꯥꯏꯕꯁꯦ ꯅꯣꯡꯃꯒꯤ ꯃꯇꯝꯁꯨ ꯁꯥꯡꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯉꯣꯟꯗꯗꯤ ꯀꯣꯟꯅꯖꯗꯦ ꯀꯧꯕꯗꯧꯅ ꯇꯧꯏ ꯃꯔꯝ ꯃꯁꯤ ꯂꯩꯕꯅ ꯁꯅꯥ ꯀꯣꯅꯨꯡꯁꯤꯗ ꯍꯟꯇꯛ ꯃꯔꯛ ꯀꯅꯥꯅ ꯀꯔꯤ ꯇꯧꯏ ꯍꯥꯏꯕꯒꯤ ꯏ ꯄꯥꯎ ꯑꯃꯇ ꯃꯍꯥꯛ ꯈꯪꯂꯝꯗꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯇꯔꯥ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯊꯣꯡꯅꯥꯎ ꯃꯄꯥꯗ ꯂꯦꯞ ꯍꯥꯡꯆꯤꯠ ꯂꯥꯡꯏ ꯃꯥꯏꯕ ꯑꯅꯤꯈꯛ ꯍꯣꯖꯪꯂꯣꯝꯗ ꯊꯣꯛꯈꯤꯕꯗꯣ ꯍꯁꯤꯅ ꯊꯤꯟꯗꯣꯛꯈꯤꯕꯗ ꯎꯔꯦ ꯃꯗꯨ ꯎꯕꯗ ꯋꯥ ꯑꯃ ꯂꯩꯔꯦ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯉꯤ ꯃꯔꯝ ꯆꯥꯗꯅ ꯁꯅꯥ ꯀꯣꯅꯨꯡꯁꯤꯗ ꯃꯥꯏꯕ ꯂꯥꯛꯑꯣꯏ ꯃꯥꯏꯕ ꯂꯥꯛꯄꯒꯤ ꯃꯔꯝꯗꯣ ꯈꯪꯅꯤꯡꯕꯅ ꯈꯣꯏꯔꯥꯡꯕ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯑꯣꯏꯔꯦ ꯊꯣꯡꯅꯥꯎ ꯃꯌꯥꯗꯨꯗ ꯂꯦꯞꯂꯝꯕꯗꯒꯤ ꯍꯣꯖꯪ ꯇꯝꯅ ꯆꯦꯟꯊꯣꯔꯛꯏ ꯍꯁꯤꯁꯨ ꯃꯥꯏꯕ ꯑꯅꯤꯗꯣ ꯊꯤꯟꯗꯣꯛꯂꯨꯔꯕ ꯃꯇꯨꯡ ꯀꯣꯅꯨꯡꯂꯣꯝꯗ ꯆꯪꯉꯛꯄꯗ ꯂꯩꯃꯔꯦꯝꯕꯤꯒ ꯊꯦꯡꯅꯩ ꯂꯩꯃꯔꯦꯝꯕꯤ ꯎꯕꯗ ꯏꯊꯛ ꯊꯀꯠꯂꯦ ꯂꯩꯃꯔꯦꯝꯕꯤ ꯍꯁꯤ ꯑꯅꯤꯗꯣ ꯃꯈꯥ ꯇꯥꯅ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯩ ꯀꯔꯤ ꯂꯩꯔꯦ ꯃꯥꯏꯕ ꯑꯅꯤꯁꯤꯕꯣ ꯊꯧ ꯑꯃꯒꯤ ꯀꯔꯝꯕ ꯊꯧ ꯃꯅꯥꯎ ꯏꯕꯦꯝꯃꯒꯤ ꯊꯧ ꯇꯧꯕ ꯂꯥꯛꯄꯅꯤ ꯃꯥꯕꯨ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯔꯤꯁꯦ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯕ ꯑꯃꯅ ꯅꯥꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯕ ꯌꯦꯡꯐꯝ ꯈꯪꯗ꯭ꯔꯦ ꯂꯥꯏꯌꯣꯛ ꯇꯤꯟꯗꯣꯛꯄꯁꯨ ꯌꯥꯎꯗꯦ ꯍꯥꯏ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯂꯥꯏꯊꯨꯡ ꯄꯛꯇꯨꯅ ꯂꯩꯔꯦ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯈꯪꯗꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯑꯣꯟꯊꯣꯛꯄꯒꯤ ꯌꯦꯡꯍꯩꯗꯕ ꯐꯤꯕꯝꯅꯤ ꯂꯩꯃꯔꯦꯝꯕꯤꯅ ꯎꯔꯁꯨ ꯊꯕꯥꯛ ꯌꯩꯔꯅꯤ ꯀꯔꯤꯅ ꯑꯣꯏꯔꯛꯄ ꯑꯅꯥꯕꯅꯣ ꯈꯪꯗꯦ ꯇꯥꯕꯗ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯂꯩꯃꯔꯦꯝꯕꯤ ꯅꯅꯥꯏ ꯈꯣꯡꯂꯩ ꯈꯖꯤꯛ ꯊꯨꯔꯦ ꯋꯥꯔꯤꯕꯨꯗꯤ ꯃꯌꯥꯝ ꯁꯥꯟꯅꯅꯤꯡꯕꯅꯤ ꯍꯣꯏꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯊꯛ ꯊꯛꯀꯠꯀꯦ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯍꯁꯤꯕꯨꯁꯤ ꯂꯩꯃꯀꯣꯜꯂꯣꯝꯗ ꯆꯠꯈꯤ ꯍꯥꯏꯗꯤ ꯍꯥꯏꯅꯤꯡꯗꯕꯅꯤ ꯈꯪꯁꯨ ꯈꯪꯍꯟꯅꯤꯡꯗꯕꯅꯤ ꯆꯌꯣꯜ ꯑꯅꯤꯁꯦ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯍꯟꯗꯅ ꯂꯣꯠꯇꯨꯅ ꯋꯥꯐꯝꯁꯦ ꯊꯝꯂꯛꯄꯅꯤ ꯑꯗꯨꯕꯨ ꯈꯪꯗꯕ ꯅꯠꯇꯦ ꯍꯁꯤꯁꯨ ꯋꯥꯐꯝꯁꯦ ꯌꯥꯝ ꯀꯨꯏꯅ ꯂꯣꯠꯇꯨꯅ ꯊꯝꯕ ꯌꯥꯔꯔꯣꯏ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯪꯅꯔꯛꯀꯅꯤ ꯅꯣꯡꯃ ꯍꯥꯏꯕꯗꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯊꯣꯛꯂꯔꯦ ꯂꯩꯃꯔꯦꯝꯕꯤꯒꯤ ꯅꯥꯀꯣꯡ ꯌꯧꯔꯕꯅꯤꯅ ꯃꯃꯤꯠꯅꯁꯨ ꯁꯣꯏꯗꯅ ꯎꯔꯅꯤ ꯈꯜꯂꯦ ꯍꯁꯤ ꯈꯪꯗꯕ ꯅꯠꯇꯦ ꯃꯤꯡꯁꯤꯕꯥꯒ ꯂꯩꯃꯔꯦꯝꯕꯤꯒ ꯌꯥꯅꯗꯦ ꯍꯥꯏꯕ ꯑꯗꯨꯅ ꯋꯥꯐꯝꯁꯦ ꯈꯪꯍꯟꯅꯤꯡꯗꯕꯅꯤ ꯃꯤꯡꯁꯤꯕꯥꯁꯨ ꯃꯕꯨꯛ ꯐꯠꯇꯦ ꯃꯔꯧ ꯂꯩ ꯍꯥꯏꯕ ꯈꯪꯉꯤ ꯍꯁꯤ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯂꯨꯔꯒ ꯑꯃꯗꯤ ꯃꯍꯥꯛꯁꯦ ꯀꯣꯟꯕꯥꯡ ꯁꯥꯒꯩ ꯅꯤꯡꯉꯣꯜꯅꯤ ꯈꯟꯊꯔꯨꯔꯒ ꯑꯗꯨ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯁꯦ ꯂꯣꯠꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯩꯃꯔꯦꯝꯕꯤꯒꯤ ꯅꯥꯀꯣꯡ ꯌꯧꯔꯕꯅꯤꯅ ꯂꯣꯠꯇꯨꯅꯁꯨ ꯀꯥꯟꯅꯔꯔꯣꯏ ꯍꯥꯏꯕ ꯈꯪꯂꯦ ꯍꯁꯤꯅ ꯇꯥ ꯆꯠꯈꯤꯕꯗꯨ ꯎꯔꯒ ꯃꯥꯁꯨ ꯈꯣꯏꯔꯥꯡꯉꯤ ꯍꯥꯏꯔꯝꯂꯤꯕ ꯋꯥꯁꯦ ꯇꯔꯥꯏ ꯇꯔꯥꯏꯕ ꯑꯣꯏꯔꯝꯂꯔꯣꯏ ꯑꯃꯨꯛꯇꯗꯤ ꯆꯪꯂꯒ ꯌꯦꯡꯂꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯂꯩꯃꯔꯦꯝꯕꯤꯁꯨ ꯃꯤꯡꯁꯤꯕꯥꯅ ꯂꯩꯔꯤꯕ ꯀꯥꯗꯨ ꯇꯝꯅ ꯂꯥꯛꯏ ꯃꯅꯥꯏ ꯑꯍꯨꯝꯒ ꯍꯁꯤꯕꯨꯁꯤꯅ ꯍꯣꯠꯅꯔꯤꯕꯗꯨ ꯎꯔꯦ ꯐꯃꯨꯡꯗ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯍꯜꯂꯒ ꯐꯝꯂꯤꯕꯤ ꯃꯤꯡꯁꯤꯕꯥ ꯃꯩꯈꯨꯒꯨꯝꯕ ꯑꯃꯅ ꯃꯃꯥꯏ ꯃꯃꯤꯠꯇꯣ ꯀꯣꯟ ꯑꯃꯗ ꯃꯩꯇꯥꯜ ꯃꯃꯜ ꯑꯇꯥꯡꯕ ꯎ ꯃꯈꯜ ꯈꯔꯒꯤ ꯎꯁꯥ ꯍꯥꯞꯂꯒ ꯃꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯩꯈꯨꯗꯣ ꯃꯃꯥꯏꯗꯨꯗ ꯑꯣꯛꯊꯣꯛꯏ ꯊꯣꯡꯖꯤꯟꯗꯨꯗ ꯂꯦꯞ ꯊꯣꯡꯗꯣ ꯈꯖꯤꯛ ꯍꯥꯡꯂꯒ ꯆꯦꯞꯊꯔꯒ ꯌꯦꯡꯕꯅꯤ ꯆꯪꯕꯗꯤ ꯃꯥꯁꯨ ꯍꯪꯒꯣꯏꯕ ꯐꯥꯎꯏ ꯂꯧꯅꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯅꯥꯕꯗꯣ ꯃꯩꯈꯨ ꯃꯔꯛꯇ ꯎꯔꯦ ꯂꯥꯏꯊꯣꯛ ꯑꯃꯗ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕ ꯃꯤꯡꯁꯤꯕꯥꯒꯤ ꯃꯥꯏꯊꯣꯡ ꯏꯁ ꯀꯩꯅꯤꯒꯦ ꯁꯤꯗꯤ ꯍꯪ ꯅꯣꯛꯅꯕꯗꯤ ꯅꯠꯇꯦ ꯑꯃꯨꯛ ꯆꯨꯔꯨꯡꯉꯛꯀꯅꯤ ꯑꯩ ꯃꯉꯥꯏꯔꯦ ꯀꯕꯣꯜ ꯂꯩꯕꯥꯛꯁꯤꯗ ꯅꯥꯄꯜ ꯇꯧꯈꯤꯕꯤ ꯑꯩꯒꯤ ꯈꯖꯥꯏ ꯅꯥꯝꯃ ꯐꯪꯕ ꯀꯅꯥ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯃꯇꯝ ꯄꯨꯝꯕꯗ ꯑꯊꯣꯏ ꯂꯤꯆꯠ ꯆꯠꯈꯤꯕꯤ ꯁꯛꯍꯦꯟꯕꯤꯗꯣ ꯅꯠꯇ꯭ꯔ ꯁꯤꯕꯣ ꯃꯥꯅꯤꯗ ꯁꯛꯍꯦꯟꯕꯤꯗꯨꯅꯤ ꯑꯗꯨꯒ ꯉꯁꯤꯅ ꯑꯣꯟꯊꯣꯛꯄꯒꯤ ꯐꯤꯕꯝ ꯑꯃꯗ ꯃꯔꯥꯡ ꯍꯦꯛ ꯂꯥꯡꯉꯗꯅ ꯂꯤꯟꯗꯧꯅ ꯀꯤꯗꯨꯝ ꯀꯤꯖꯩ ꯃꯥꯒꯤ ꯃꯁꯛꯁꯤꯅ ꯍꯣꯔꯦꯟ ꯑꯍꯤꯡ ꯇꯨꯝꯕꯒ ꯌꯥꯒꯗꯕ ꯃꯥꯟꯗꯦ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯒꯤ ꯍꯥꯏꯔꯨꯔꯒꯗꯤ ꯀꯂꯛꯇꯨꯝ ꯄꯦꯜꯂꯤ ꯃꯤꯠꯀꯨꯞ ꯈꯔ ꯊꯣꯡ ꯃꯔꯝꯗꯨꯗ ꯈꯪꯕ ꯌꯥꯕ ꯈꯪꯗꯣꯛꯂꯒ
ꯊꯤꯟꯊꯗꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯦ꯫ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯑꯣꯏꯔꯦ꯫ ꯀꯥꯟꯅꯗꯦ, ꯈꯥꯂꯩ ꯑꯌꯥꯛꯄꯗꯨꯝ ꯊꯛꯇꯣꯛꯀꯦ꯫ ꯃꯤꯅ ꯋꯥꯔꯛꯄ ꯉꯝꯗꯕ ꯃꯤ ꯑꯃ ꯂꯥꯏꯅ ꯋꯥꯔꯛꯏ꯫ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯀꯗꯥꯏꯗ ꯂꯩꯔꯝꯗꯣꯏꯅꯣ? ꯂꯩꯔꯝꯗꯧ ꯃꯥꯟꯗꯦ꯫ ꯍꯔꯥꯎꯗꯨꯅ ꯌꯨ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯂꯩꯕ ꯂꯩꯇꯦꯡꯒꯤ ꯎꯄꯨ ꯃꯅꯨꯡꯗ ꯇꯣꯞꯅ ꯂꯤꯗꯨꯅ ꯊꯝꯕ ꯌꯨ ꯍꯥꯞꯄ ꯆꯐꯨ ꯑꯃ ꯄꯨꯊꯣꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯇꯦꯡꯀꯣꯠꯀꯨꯝꯕ ꯑꯃꯗ ꯍꯩꯔꯕ ꯃꯇꯨꯡ ꯌꯨꯗꯨꯗ ꯌꯦꯡꯅ ꯆꯍꯤ ꯂꯤꯔꯒ ꯍꯥꯎꯕ ꯀꯔꯤꯅꯣ? ꯈꯥꯂꯩ ꯑꯌꯥꯛꯄ ꯅꯪ ꯅꯠꯇ꯭ꯔꯥ? ꯃꯥꯅꯤꯗ, ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯔꯕ ꯋꯥꯐꯝ꯫ ꯅꯍꯥꯛꯄꯨ ꯊꯛꯂꯒ ꯄꯨꯛꯅꯤꯡꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯏꯅꯤꯡ ꯇꯝꯅ ꯐꯣꯡꯗꯣꯛꯀꯦ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯁꯤꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯌꯨꯗꯣ ꯊꯛꯆꯤꯜꯂꯦ꯫ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛꯇꯤ ꯆꯐꯨꯗꯨꯗꯒꯤ ꯍꯩꯔꯒ ꯊꯛꯏ꯫ ꯑꯍꯨꯝ ꯁꯨꯕꯗꯗꯤ ꯌꯨꯗꯨꯒꯤ ꯃꯌꯥꯏꯅ ꯃꯀꯣꯛꯇꯣ ꯂꯩꯈꯠꯂꯦ꯫ ꯉꯥꯡꯅꯤ ꯉꯥꯡꯉꯣꯏ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯃꯆꯤꯟꯗꯨꯗꯒꯤ ꯉꯥꯎꯔꯕꯅꯤꯅ ꯃꯌꯥꯝ ꯉꯥꯡꯊꯣꯛꯏ꯫ ꯉꯥꯡꯂꯝꯂꯒ ꯄꯥꯕꯟ ꯊꯛꯇ ꯏꯁꯤ ꯁꯤꯈꯩ ꯇꯨꯝꯈ꯭ꯔꯦ ꯃꯊꯣꯡ ꯈꯪꯗꯅ꯫ ꯑꯁꯨꯝꯅ ꯃꯊꯣꯡ ꯈꯪꯗꯅ ꯃꯑꯣꯡ ꯃꯔꯤꯜ ꯇꯥꯗ ꯀꯣꯛꯀ ꯃꯣꯟꯒꯁꯨ ꯇꯥꯏꯅꯗꯅ ꯐꯩꯖꯩꯗ ꯇꯨꯝꯈ꯭ꯔꯦ꯫ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯀꯥꯂꯦꯟ ꯊꯥ ꯁꯤꯙꯔꯛꯂꯕ ꯃꯇꯝꯅꯤ꯫ ꯊꯥꯕꯨꯗꯤ ꯊꯣꯛꯇ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯆꯦꯠ ꯑꯣꯏ ꯃꯀꯥꯏ ꯑꯣꯏ ꯑꯍꯤꯡꯗꯨꯗ ꯊꯣꯛꯂꯤ꯫ ꯑꯍꯤꯡꯗ ꯁꯤꯠꯄ ꯅꯨꯡꯁꯤꯠꯅ ꯑꯪꯒꯣ ꯆꯤꯡꯗꯒꯤ ꯍꯨꯝꯊꯔꯛꯇꯨꯅ ꯀꯕꯣ ꯂꯩꯕꯥꯛ ꯄꯨꯝꯕꯗ ꯁꯤꯠꯂꯤ꯫ ꯊꯋꯥꯟꯃꯤꯆꯥꯛꯅ ꯆꯔꯣꯡ ꯆꯔꯣꯡ ꯌꯥꯟꯊꯗꯨꯅ ꯅꯣꯡꯃꯗꯣꯜ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤ꯫ ꯂꯩꯃꯔꯦꯝꯕꯤꯅ ꯇꯨꯝꯂꯤꯕ ꯀꯥꯗꯨꯒꯤ ꯊꯣꯡꯅꯥꯎ ꯃꯄꯥꯗꯅꯤ꯫ ꯃꯥꯗꯤ ꯉꯁꯥꯏ ꯌꯨ ꯉꯥꯎꯕ ꯍꯦꯟꯃꯟꯈꯤꯕꯅꯤ꯫ ꯊꯣꯡꯅꯥꯎ ꯂꯣꯟꯁꯤꯟ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯏꯁꯤ ꯁꯤꯈꯩ ꯇꯨꯝꯈ꯭ꯔꯦ꯫ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯁꯨ ꯊꯕꯛ ꯑꯃꯒꯤ ꯀꯦꯒꯦ ꯃꯣꯏꯔꯥꯡꯂꯣꯝꯗ ꯀꯣꯏꯈꯤ꯫ ꯑꯗꯨꯅ ꯀꯥꯗꯨꯗ ꯃꯊꯟꯇꯅꯤ꯫ ꯑꯍꯤꯡꯗ ꯁꯤꯠꯄ ꯑꯏꯪꯕ ꯅꯨꯡꯁꯤꯠꯅ ꯊꯣꯡꯅꯥꯎꯗꯨꯗꯒꯤ ꯁꯤꯠꯆꯜꯂꯛꯏ꯫ ꯊꯣꯡꯅꯥꯎꯗꯨꯅ ꯃꯃꯥꯏ ꯑꯅꯤꯃꯛꯇꯣ ꯁꯕꯥꯛ ꯄꯥꯛꯊꯣꯛꯀꯩ ꯂꯩ꯫ ꯀꯔꯤꯒꯨꯝꯕꯗꯅ ꯅꯨꯡꯁꯤꯠꯅ ꯁꯥꯐꯨ ꯀꯟꯕ ꯑꯃꯒ ꯂꯣꯏꯅꯅ ꯁꯤꯠꯄ ꯃꯇꯥꯡ ꯑꯣꯏꯔꯛꯂꯒꯅ ꯍꯥꯏꯗꯣꯛ ꯍꯥꯏꯖꯤꯟ ꯁꯥꯟꯅꯩ꯫ ꯒꯦ ꯒꯦ ꯂꯥꯎꯕ ꯃꯈꯣꯟꯅ ꯑꯍꯤꯡꯗꯨꯗ ꯍꯧꯏ꯫ ꯌꯨꯒꯤ ꯃꯌꯥꯏꯗꯨꯅ ꯑꯏꯪꯕ ꯅꯨꯡꯁꯤꯠꯅ ꯃꯁꯥꯗ ꯌꯩꯕꯗꯣ ꯀꯔꯤꯝꯇ ꯈꯪꯂꯝꯗꯦ꯫ ꯇꯥꯈꯤꯕ ꯂꯩꯈꯤꯕ ꯃꯐꯝ ꯑꯃꯗ ꯃꯥꯗꯤ ꯑꯗꯨꯃꯛ ꯃꯆꯤ ꯂꯦꯡꯗꯅ ꯂꯩ꯫ ꯑꯁꯨꯝꯅ ꯏꯁꯤ ꯁꯤꯈꯩ ꯇꯨꯝꯂꯤꯉꯩ ꯊꯣꯡꯅꯥꯎ ꯃꯄꯥꯗꯨꯗ ꯂꯩꯕꯥꯛ ꯃꯈꯥꯗꯒꯤ ꯎꯔꯤ ꯋꯥꯔꯤꯗꯧꯅ ꯇꯧꯕ ꯃꯔꯤ ꯆꯠꯄ ꯄꯣꯠꯁꯛ ꯑꯃ ꯃꯔꯤ ꯃꯔꯤ ꯊꯣꯡꯅꯥꯎꯗꯨꯗ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯒꯤ ꯃꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯄꯒꯨꯝ ꯃꯔꯤ ꯃꯔꯤ ꯎꯔꯤ ꯋꯥꯔꯤꯗꯨꯅ ꯁꯨꯝ ꯁꯨꯝ ꯃꯈꯣꯡ ꯌꯥꯡꯁꯤꯜꯂꯛꯏ꯫ ꯇꯨꯝꯗꯨꯅ ꯂꯩꯕꯤ ꯄꯣꯠꯁꯤꯒ ꯃꯈꯣꯡꯗꯨꯗ ꯇꯞꯅ ꯇꯞꯅ ꯎꯔꯤ ꯋꯥꯔꯤꯗꯨꯅ ꯌꯦꯠꯁꯤꯟꯕ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯂꯩꯃꯔꯦꯝꯕꯤꯗꯤ ꯌꯨꯒꯤ ꯃꯌꯥꯏꯅ ꯏꯁꯤ ꯁꯤꯈꯩ ꯇꯨꯝꯈꯤꯕꯅ ꯃꯍꯥꯛ ꯃꯁꯥꯗ ꯇꯧꯔꯤꯕꯗꯣ ꯈꯪꯖꯔꯝꯗꯦ꯫ ꯎꯔꯤ ꯋꯥꯔꯤꯗꯨꯅ ꯇꯞꯅ ꯇꯞꯅ ꯌꯦꯠꯁꯤꯟꯈꯤꯕꯅ ꯃꯈꯧꯔꯤ ꯆꯔꯝ ꯃꯄꯥꯗꯣ ꯎꯔꯤ ꯋꯥꯔꯤꯗꯨꯅ ꯂꯥꯛꯁꯤꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯂꯥꯛꯁꯤꯟꯕꯗꯨꯅ ꯃꯁꯥꯗꯣ ꯐꯨꯡꯒꯠꯂꯛꯏ꯫ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯂꯛꯏ꯫ ꯃꯃꯤꯠ ꯑꯅꯤꯗꯣ ꯐꯥꯛꯂꯤ ꯐꯥꯛꯂꯤ ꯄꯣꯠꯁꯤꯒ ꯇꯞꯅ ꯇꯞꯅ ꯄꯥꯡꯊꯣꯔꯛꯄꯗ ꯇꯧꯔꯝꯂꯤꯕ ꯐꯤꯕꯝꯗꯣ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯂꯤ꯫ ꯃꯁꯥ ꯄꯨꯝꯕ ꯂꯦꯡ ꯑꯣꯠꯄ ꯌꯥꯗꯕ ꯃꯈꯩ ꯎꯔꯤꯗꯨꯅ ꯆꯦꯖꯠ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯗꯣ ꯎꯔꯤ ꯎꯄꯥꯜꯗꯨꯅ ꯃꯥꯕꯨ ꯌꯦꯠꯁꯤꯟꯈꯤꯕꯅ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯅꯥꯏ ꯃꯁꯜꯁꯤꯡ ꯇꯥꯅꯕ ꯂꯥꯎꯒꯦꯁꯨ ꯈꯧꯔꯤ ꯆꯔꯝ ꯃꯄꯥꯗꯣ ꯀꯟꯅ ꯌꯦꯠꯁꯤꯟꯈꯤꯕꯅ ꯂꯥꯎꯕ ꯉꯝꯂꯝꯗꯦ꯫ ꯃꯃꯤꯠꯇ ꯏꯔꯥꯆꯦꯟ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯅ ꯃꯥꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ ꯈꯟ ꯃꯤꯂꯨ ꯄꯤꯔꯥꯡ ꯌꯧ ꯑꯁꯤꯕꯕꯨ ꯉꯥꯏꯗꯨꯅ ꯂꯩ꯫ ꯎꯔꯤꯁꯤꯡꯗꯨꯒꯤ ꯃꯁꯥꯗꯣ ꯂꯣꯡꯕꯗꯧꯅ ꯂꯣꯡꯊꯣꯔꯛꯄ ꯁꯔꯨꯛ ꯑꯃ ꯊꯣꯡꯅꯥꯎ ꯃꯌꯥꯗꯒꯤ ꯁꯟꯗꯣꯔꯛꯏ꯫ ꯁꯨꯝ ꯁꯨꯝ ꯁꯟꯗꯣꯔꯛꯂꯒ ꯇꯞꯅ ꯇꯞꯅ ꯅꯨꯄꯤ ꯑꯃꯒꯤ ꯐꯤꯕꯥꯟꯗ ꯌꯥꯠꯈ꯭ꯔꯦ꯫ ꯃꯤꯠꯅ ꯀꯨꯞꯄꯗ ꯂꯥꯏꯔꯦꯜꯂꯥ ꯍꯥꯏꯕꯤ ꯍꯤꯡꯆꯥꯕꯤ ꯍꯥꯏꯕꯗꯣ ꯑꯣꯟꯈ꯭ꯔꯦ꯫ ꯈꯥꯝꯄꯥꯠ ꯎꯃꯪꯗ ꯂꯣꯠꯇꯨꯅ ꯂꯩꯕꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯥꯟꯁꯤꯟꯕ ꯉꯝꯗꯕꯤ ꯃꯍꯥꯛꯇꯣ ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥ ꯃꯥꯏꯊꯤꯕ ꯅꯪꯗꯨꯅ ꯂꯥꯛꯂꯕꯁꯨ ꯉꯁꯤꯗꯤ ꯃꯥ ꯄꯖꯦꯡ ꯐꯤꯔꯥꯟ ꯊꯦꯠꯂꯦ꯫ ꯃꯇꯧ ꯀꯔꯝꯅ ꯃꯥ ꯁꯅꯥ ꯀꯣꯅꯨꯡꯁꯤꯗ ꯂꯥꯟꯁꯤꯜꯂꯛꯂꯤꯕ
ꯆꯪꯂꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯤ ꯀꯅꯥꯅꯁꯨ ꯍꯥꯏꯕ ꯉꯝꯗꯦ꯫ ꯆꯪꯕ ꯌꯥꯗꯅꯕ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯑꯀꯣꯏꯕꯗ ꯁꯛꯎꯗꯕ ꯁꯥꯐꯨ ꯀꯌꯥꯅ ꯉꯥꯛꯂꯧꯋꯦ ꯄꯂꯣꯜꯁꯤꯡ ꯈꯥꯗꯨꯅ ꯂꯩꯕꯗꯣ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯊꯣꯏꯅ ꯂꯩꯇ꯭ꯔꯦ꯫ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯃꯩꯔꯤꯅ ꯉꯥꯎꯔꯕꯤ ꯂꯥꯏꯔꯦꯜꯂ ꯉꯥꯟꯊꯣꯏꯗꯨꯅ ꯂꯩ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯃꯒꯨꯝ ꯌꯥꯝ ꯎꯁꯤꯠꯇꯅ ꯀꯔꯦꯝꯅꯅ ꯄꯣꯁꯤꯒꯥꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯄꯣꯁꯤꯒꯥ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯅꯃꯤꯡꯗꯣ? ꯁꯝꯖꯣꯛꯁꯤꯒꯤ ꯂꯩꯃꯔꯦꯟꯕꯤ ꯃꯅꯥꯏ ꯃꯁꯜ ꯀꯌꯥꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯑꯍꯨꯝꯃꯛꯇ ꯅꯨꯡꯉꯥꯏꯅ ꯃꯀꯥ ꯂꯥꯝꯅ ꯆꯥꯅꯤꯡꯕꯗ ꯆꯥ ꯁꯦꯠꯅꯤꯡꯕꯗ ꯁꯦꯠ ꯅꯅꯤꯡ ꯅꯈꯥ ꯇꯝꯕꯗꯣ ꯉꯁꯤꯗꯤ ꯅꯪꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ꯫ ꯂꯥꯏꯔꯦꯝꯂꯦꯟꯗ ꯏꯪꯅ ꯆꯤꯛꯅ ꯍꯥꯏꯅ ꯍꯨꯝꯅ ꯄꯥꯜꯂꯣ꯫ ꯃꯐꯝꯁꯤꯗꯗꯤ ꯌꯥꯔꯔꯣꯏ꯫ ꯅꯍꯥꯟꯈꯩ ꯑꯣꯏꯔꯁꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯅ ꯅꯪꯒꯤ ꯃꯅꯤꯡ ꯃꯈꯥ ꯇꯧꯕꯗꯣ ꯌꯥꯔꯔꯣꯏ꯫ ꯑꯩꯅ ꯅꯪꯒꯤ ꯃꯍꯨꯠ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯔꯅꯤ꯫ ꯋꯥꯍꯩꯁꯤꯡꯁꯤꯒꯤ ꯃꯔꯨꯝꯗ ꯊꯃꯣꯏ ꯃꯀꯥ ꯂꯥꯝꯅ ꯅꯣꯛꯆꯩ꯫ ꯅꯣꯛꯂꯒ ꯑꯄꯦꯟꯕ ꯄꯣꯛꯏ꯫ ꯈꯧꯔꯤ ꯆꯔꯝ ꯃꯄꯥꯗꯣ ꯌꯦꯠꯁꯤꯜꯂꯤꯕ ꯎꯔꯤ ꯋꯥꯔꯤꯗꯣ ꯂꯥꯏꯔꯦꯜꯂꯥ ꯍꯤꯡꯆꯥꯕꯤꯅ ꯈꯨꯗꯣꯝꯕꯤꯅ ꯈꯧꯔꯤ ꯃꯄꯥꯗꯨꯗ ꯈꯨꯗꯣꯝꯕꯤ ꯊꯤꯟꯕꯗ ꯀꯣꯝꯊꯣꯔꯛꯏ꯫ ꯑꯗꯨꯝꯅ ꯀꯣꯝꯊꯣꯔꯛꯄꯗꯨꯗ ꯈꯧꯔꯤ ꯆꯔꯝ ꯐꯨꯟꯕꯗꯣ ꯈꯔ ꯐꯔꯦ꯫ ꯑꯍꯨ ꯑꯍꯨ ꯍꯥꯏꯗꯨꯅ ꯈꯧꯗꯦꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯀꯔꯛ ꯆꯦꯠꯅ ꯐꯥꯖꯤꯜꯂꯨꯕꯒꯤ ꯃꯁꯥꯗꯣ ꯋꯥ ꯉꯥꯡꯕ ꯉꯝꯗꯦ꯫ ꯅꯤꯡꯁꯥꯁꯨ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯦ꯫ ꯋꯥꯗꯣ ꯇꯠꯂꯤ ꯁꯤꯈꯩ ꯈꯣꯟꯖꯦꯜꯗꯨꯗ ꯏꯁꯤꯡ ꯌꯥꯎꯃꯇꯗꯤ ꯑꯩꯕꯨ ꯄꯤꯊꯛꯄꯤꯌꯨ ꯏꯁꯤꯡ꯫ ꯌꯥꯝ ꯎꯁꯤꯠꯇꯅ ꯂꯥꯏꯔꯦꯜꯂꯥꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯥꯒꯤ ꯈꯧꯔꯤ ꯆꯔꯝꯗꯣ ꯃꯈꯨꯠ ꯈꯨꯠꯁꯥꯗꯨꯅ ꯇꯞꯅ ꯅꯜꯂꯒ ꯑꯔꯥꯝ ꯈꯧꯔꯥꯡꯕꯨ ꯐꯥꯎꯕ꯭ꯔꯅꯦ? ꯐꯥꯎꯐꯝ ꯊꯣꯛꯇꯦꯗ ꯂꯩꯃꯔꯦꯝꯕꯤꯅꯕꯣ꯫ ꯃꯤꯠꯂꯨꯗꯒꯤ ꯃꯄꯤ ꯆꯗꯨꯝ ꯋꯥ ꯉꯥꯡꯕꯗꯣ ꯃꯌꯦꯛ ꯁꯦꯡ ꯐꯥꯠꯇꯅ ꯑꯗꯨꯝ ꯈꯥꯏꯔꯤ꯫ ꯏꯁꯤꯡ꯫ ꯈꯨꯗꯣꯝꯕꯤꯗꯨꯗꯒꯤ ꯈꯨꯖꯤꯟ ꯃꯇꯣꯟ ꯑꯇꯨꯝꯕꯗꯨꯅ ꯆꯛ ꯂꯥꯎꯅ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯅ ꯈꯧꯔꯤ ꯎꯇꯣꯡꯗꯨꯒꯤ ꯆꯦꯜꯂꯤꯕ ꯁꯤꯡꯂꯤ ꯑꯃꯗ ꯊꯤꯟꯖꯤꯜꯂꯤ꯫ ꯑꯗꯨꯝꯅ ꯊꯤꯟꯖꯤꯟꯕꯗꯒꯤ ꯁꯤꯡꯂꯤꯗꯨꯗꯒꯤ ꯑꯉꯥꯡꯕ ꯏꯈꯦꯡ ꯑꯣꯏꯅ ꯆꯦꯟꯊꯔꯛꯂꯤ꯫ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯐꯥꯎꯔꯤꯉꯩ ꯑꯉꯥꯡꯕ ꯏꯈꯦꯡ ꯑꯣꯏꯅ ꯆꯦꯟꯊꯔꯛꯄꯗꯨ ꯎꯕꯗ ꯂꯩꯃꯔꯦꯝꯕꯤ ꯄꯣꯁꯤꯒꯥꯗꯤ ꯋꯥ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯆꯩꯅꯥꯃꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯔꯛꯇꯨꯗ꯫ ꯏꯁꯤꯡꯗꯤ ꯊꯛꯐꯗꯤ ꯅꯪꯒꯤ ꯁꯥ ꯃꯄꯥꯡꯒꯜ ꯍꯥꯞꯀꯅꯤ꯫ ꯏꯁꯤꯡ ꯅꯠꯇꯕ ꯑꯃ ꯍꯥꯏꯌꯨ꯫ ꯏꯁꯤꯡꯗꯤ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯛꯀꯅꯤ꯫ ꯋꯥ ꯉꯥꯡꯕ ꯊꯣꯛꯇ ꯌꯥꯝ ꯋꯥꯅ ꯈꯥꯡꯂꯤ ꯂꯩꯃꯔꯦꯝꯕꯤ꯫ ꯃꯥꯅ ꯋꯥꯅ ꯈꯥꯡꯕ ꯎꯔꯒ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ꯫ ꯂꯥꯏꯔꯦꯜꯂꯥ ꯍꯥꯏꯕꯤ ꯂꯥꯏ ꯍꯤꯡꯆꯥꯕꯤꯁꯤꯗꯤ ꯍꯥꯠꯂꯒꯦ ꯍꯥꯏꯕ ꯋꯥꯈꯜꯅ ꯃꯥꯡ ꯊꯥꯗꯨꯅ ꯃꯍꯥꯛ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯠꯀꯦ ꯈꯜꯂꯕꯁꯨ ꯊꯨꯅ ꯌꯥꯡꯅ ꯍꯦꯛꯇ ꯍꯥꯠꯅꯤꯡꯕ ꯐꯥꯎꯕꯗꯤ ꯅꯠꯇꯦ꯫ ꯌꯥꯝ ꯊꯤꯅ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯂꯕ ꯃꯇꯨꯡ ꯍꯥꯠꯄꯗꯨꯅꯤ ꯃꯥꯅ ꯄꯥꯝꯂꯤꯕꯁꯦ꯫ ꯃꯍꯥꯛꯅ ꯑꯍꯤꯡꯁꯤꯗ ꯃꯈꯨꯠ ꯄꯦꯟꯅ ꯑꯣꯠꯂꯕ ꯃꯇꯨꯡ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯍꯥꯠꯅꯤꯡꯕ ꯃꯑꯣꯡꯗ ꯍꯥꯠꯄꯗꯨꯅꯤ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕꯁꯦ꯫ ꯑꯁꯨꯝꯅ ꯑꯣꯠ ꯅꯩꯕ ꯍꯧꯔꯛꯄ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯩꯃꯔꯦꯝꯕꯤꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯔꯛꯏ꯫ ꯊꯣꯡ ꯑꯗꯣ ꯉꯁꯥꯏ ꯏꯪꯊꯤ ꯅꯨꯡꯉꯥꯏꯅ ꯐꯖꯅ ꯄꯨꯔꯣꯟ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯝꯗ꯭ꯔꯦ꯫ ꯍꯔꯥꯎꯕꯣꯏ ꯀꯩꯕꯣꯏ ꯇꯧꯕꯗꯨꯗ ꯂꯩꯃꯔꯦꯝꯕꯤ ꯄꯣꯁꯤꯒꯥ ꯊꯣꯡꯗꯣ ꯁꯕꯥꯛ ꯐꯥꯈꯩ ꯍꯥꯡꯇꯣꯔꯛꯄꯗꯨꯗ ꯂꯥꯏꯔꯦꯜꯂꯥ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯀꯅꯥꯅꯣ ꯑꯊꯦꯡꯕ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯤꯕ ꯑꯍꯤꯡꯁꯤꯗ ꯂꯩꯃꯔꯦꯝꯕꯤꯒꯤ ꯀꯥ ꯊꯣꯡ ꯍꯥꯡꯇꯣꯔꯛꯂꯤꯕꯁꯦ? ꯌꯦꯡꯊꯣꯛꯂꯨꯕꯗ ꯃꯁꯝ ꯃꯅꯥ ꯏꯐ ꯂꯩꯔꯤꯈꯨꯝꯕꯤꯗꯣ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯅ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯂꯩꯔꯤꯈꯨꯝꯕꯤ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯏꯔꯦꯜꯂꯥ ꯌꯦꯡꯉꯤ꯫ ꯊꯥꯗꯣꯛ ꯐꯥꯖꯤꯟ ꯄꯨꯟꯁꯤꯜꯕꯁꯦ ꯊꯥꯗꯣꯛ ꯍꯧꯖꯤꯛꯃꯛ ꯃꯤꯀꯨꯞ ꯑꯃ ꯊꯤꯟꯊꯗꯅ ꯊꯥꯗꯣꯛ ꯂꯩꯃꯔꯦꯝꯕꯤꯕꯨ꯫ ꯂꯩꯔꯤꯈꯣꯝꯕꯤꯒꯤ ꯈꯣꯟꯖꯦꯜꯗꯨꯅ ꯀꯥꯗꯣ ꯄꯨꯝꯅꯤꯜ ꯅꯤꯜꯂꯦ꯫ ꯇꯧꯔꯤꯕ ꯊꯧꯗꯣꯛꯗꯨꯗ ꯂꯥꯏꯔꯦꯜꯂꯥ ꯀꯧꯕꯤ ꯍꯤꯡꯆꯥꯕꯤꯗꯨꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯂꯩꯔꯤꯈꯣꯝꯕꯤ ꯎꯕꯗ ꯍꯤꯡꯕꯒꯤ ꯃꯃꯤ ꯑꯃꯗꯤ ꯐꯥꯎꯔꯛꯏ꯫ ꯃꯥꯒꯤ ꯊꯋꯥꯏ ꯀꯟꯕꯤꯅꯕ ꯂꯩꯔꯤꯈꯣꯝꯕꯤꯅ ꯑꯍꯤꯡꯁꯤꯗ ꯂꯥꯏ ꯍꯤꯡꯆꯥꯕꯤꯁꯤꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕꯁꯤꯅꯤ꯫ ꯂꯩꯔꯤꯈꯣꯝꯕꯤꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯔꯒ ꯀꯔꯦꯝꯅꯕ
ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯅꯪꯅ ꯀꯅꯥꯅꯣ ꯑꯩꯒꯤ ꯊꯕꯛꯇ ꯈꯨꯔꯧ ꯊꯥꯡꯂꯤꯕ ꯅꯍꯥꯛ ꯀꯅꯥꯅꯣ ꯂꯩꯔꯤꯁꯨ ꯑꯁꯥꯎꯕꯒ ꯏꯔꯣꯏꯅꯗꯨꯅ ꯈꯨꯝꯂꯛꯏ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕ ꯅꯉꯣꯟꯗ ꯑꯃꯨꯛ ꯁꯛꯇꯥꯛꯅꯈꯤꯗ꯭ꯔꯥ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯤ ꯑꯩꯗꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯅꯪꯒꯤ ꯃꯑꯣꯡꯁꯤꯒꯤ ꯍꯥꯏꯔꯗꯤ ꯅꯪ ꯍꯤꯡꯆꯥꯕꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯤꯡꯆꯥꯕꯤ ꯑꯃꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯕꯗꯤ ꯄꯣꯂꯣꯏꯗ ꯀꯔꯤ ꯑꯣꯏꯅꯤ ꯅꯪ ꯅꯁꯥ ꯈꯪꯕ꯭ꯔꯥ ꯍꯤꯡꯕ ꯁꯤꯕ ꯍꯥꯏꯕꯁꯦ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯥꯒꯤ ꯃꯈꯨꯠꯇꯅꯤ ꯅꯪꯒꯨꯝꯕꯤ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕꯤ ꯑꯃꯒꯤ ꯃꯈꯨꯠꯇ ꯅꯠꯇꯦ ꯈꯪꯉꯕ ꯅꯪꯒꯨꯝꯕꯤ ꯑꯃꯅ ꯍꯤꯡꯆꯥꯕꯤꯕꯨ ꯁꯤꯡꯅꯗꯨꯅ ꯋꯥ ꯉꯥꯡꯕ ꯅꯠꯇꯤꯛ ꯅꯠꯇꯦ ꯑꯩꯒꯨꯝꯕꯤ ꯑꯃꯅ ꯍꯤꯡꯆꯥꯕꯤ ꯅꯉꯣꯟꯗ ꯁꯤꯡꯅꯕ ꯅꯠꯇꯅ ꯀꯅꯥ ꯂꯥꯛꯇꯨꯅ ꯅꯪꯕꯨ ꯁꯤꯡꯅꯕꯤꯗꯣꯏꯕ ꯋꯥꯉꯥꯡ ꯀꯟꯖꯥꯎ ꯍꯨꯟꯕꯤ ꯅꯪꯗ ꯍꯥꯟꯅ ꯍꯥꯠꯂꯒ ꯐꯒꯗꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯔꯦꯜꯂꯥ ꯍꯤꯡꯆꯥꯕꯤ ꯃꯈꯨꯠ ꯌꯦꯠ ꯊꯥꯡꯕꯗꯣ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯗꯧꯅ ꯖꯔ ꯍꯥꯏꯅ ꯁꯥꯡꯇꯣꯔꯛꯏ ꯑꯗꯨꯒ ꯂꯩꯔꯤꯈꯣꯝꯕꯤꯒꯤ ꯈꯧꯔꯤ ꯆꯔꯝꯗꯣ ꯃꯦꯠꯇꯒꯤ ꯇꯧꯔꯛꯏ ꯃꯈꯨꯠꯇꯨꯗ ꯂꯩꯔꯤꯈꯣꯝꯕꯤꯅ ꯇꯤꯡꯊꯣꯔꯛꯂꯤꯕ ꯈꯨꯗꯥꯡ ꯑꯗꯣ ꯇꯥꯞ ꯂꯥꯎꯅ ꯄꯥꯏ ꯀꯟꯅ ꯂꯩꯊꯦꯛꯏ ꯃꯥꯒꯤ ꯈꯨꯠꯁꯥꯗꯨꯅ ꯂꯥꯏꯔꯦꯜꯂꯥꯒꯤ ꯃꯁꯥꯗꯣ ꯁꯣꯛꯄꯗ ꯑꯁꯥꯕꯒꯤ ꯃꯩꯔꯤꯅ ꯑꯣꯟꯅ ꯊꯣꯏꯅ ꯃꯁꯥ ꯄꯨꯝꯕ ꯆꯥꯛꯊꯦꯛꯄꯗꯧꯅ ꯁꯥꯡꯗꯣꯛꯂꯝꯕ ꯃꯥꯒꯤ ꯈꯨꯗꯥꯡꯗꯣ ꯇꯦꯟꯁꯤꯟꯈꯤ ꯑꯗꯨꯒ ꯂꯩꯃꯥꯏꯗꯨꯗ ꯂꯥꯏꯔꯦꯜꯂꯥ ꯍꯤꯡꯆꯥꯕꯤ ꯑꯣꯟꯅ ꯊꯣꯏꯅ ꯈꯥꯡꯉꯤ ꯇꯤꯟꯊ꯭ꯔꯣꯛꯅ ꯐꯤꯗꯤꯡ ꯐꯤꯗꯤꯡ ꯆꯣꯡꯕꯒꯨꯝ ꯈꯥꯡꯂꯤ ꯃꯥꯅ ꯁꯨꯝꯅ ꯇꯧꯕ ꯂꯩꯃꯔꯦꯝꯕꯤꯒꯤ ꯃꯁꯥꯗ ꯌꯦꯠꯁꯤꯜꯂꯝꯕ ꯎꯔꯤ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯃꯥꯡꯈꯤ ꯃꯁꯥ ꯄꯨꯝꯕ ꯃꯩ ꯊꯣꯛꯅ ꯆꯥꯛꯂꯛꯄꯗꯧꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯐꯝꯗꯨꯗ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯐꯝꯗꯨꯗꯒꯤ ꯑꯃꯨꯕ ꯀ꯭ꯋꯥꯛ ꯑꯣꯜꯂꯒ ꯄꯥꯏꯊꯣꯛꯈꯤ ꯃꯥꯅ ꯑꯗꯨꯝꯅ ꯍꯦꯛ ꯄꯥꯏꯊꯣꯛꯈꯤꯕꯒ ꯂꯩꯃꯔꯦꯝꯕꯤꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯦ ꯂꯩꯔꯤꯈꯣꯝꯕꯤ ꯏꯁꯤꯡ ꯂꯩꯔꯤ ꯏꯁꯤꯡ ꯍꯥꯟꯅ ꯊꯧꯔꯥꯡ ꯇꯧꯔꯒ ꯄꯤꯊꯛꯏ ꯂꯩꯃꯔꯦꯝꯕꯤꯗꯣ ꯏꯁꯤꯡ ꯄꯤꯊꯛꯄꯗꯒꯤꯗꯤ ꯃꯤꯍꯨꯜ ꯃꯐꯝ ꯇꯥꯔꯛꯄꯗꯧꯅ ꯐꯥꯎꯔꯦ ꯋꯥ ꯉꯥꯡꯕ ꯉꯝꯂꯝꯗꯕꯗꯣ ꯍꯧꯖꯤꯛꯇꯤ ꯈꯔ ꯉꯝꯃꯦ ꯂꯩꯃꯔꯦꯝꯕꯤ ꯄꯣꯠꯁꯤꯒ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯅꯍꯥꯛ ꯂꯥꯛꯂꯝꯗ꯭ꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯩꯔꯥ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯃꯨꯠꯂꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯅꯪꯅ ꯃꯇꯥꯡ ꯆꯥꯅ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯑꯁꯤꯕꯒꯤ ꯈꯌꯥꯠꯇꯒꯤ ꯀꯟꯕꯤꯔꯝꯂꯦ ꯑꯩꯁꯨ ꯑꯊꯦꯡꯕ ꯐꯥꯎꯕ ꯖꯔꯩ ꯐꯤ ꯁꯥꯔꯝꯕꯅꯤ ꯂꯩꯃꯔꯦꯝꯕꯤꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯏꯁꯥꯗ ꯆꯤꯡꯅꯕꯒ ꯂꯣꯏꯅꯅ ꯂꯩꯃꯔꯦꯝꯕꯤꯒꯤ ꯀꯥ ꯇꯝꯅ ꯆꯦꯜꯂꯛꯄꯅꯤ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯍꯥꯏꯗꯨꯅ ꯑꯊꯦꯡꯕ ꯑꯍꯤꯡꯁꯤꯗ ꯄꯨꯟꯁꯤꯗ ꯅꯠꯇꯅ ꯃꯄꯣꯛ ꯇꯔꯦꯠꯇꯁꯨ ꯅꯪꯒꯤ ꯂꯃꯟꯗꯤ ꯑꯩꯅ ꯇꯣꯟꯗꯨꯅ ꯂꯩꯍꯧꯔꯅꯤ ꯂꯩꯔꯤ ꯃꯄꯣꯛ ꯇꯔꯦꯠꯇ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯕꯁꯨ ꯅꯪꯒꯤ ꯂꯃꯟꯗꯤ ꯁꯤꯡꯕ ꯉꯝꯂꯔꯣꯏ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯑꯩꯅ ꯂꯃꯟꯒꯤ ꯋꯥꯁꯦ ꯄꯟꯅꯔꯣꯏꯁꯤ ꯂꯩꯃꯔꯦꯝꯕꯤ ꯄꯟꯒꯅꯨ ꯍꯥꯏꯕ ꯌꯥꯔꯛꯇꯦ ꯂꯩꯔꯤ ꯉꯁꯤ ꯅꯪꯅ ꯑꯩꯕꯨ ꯅꯍꯧꯅꯅ ꯑꯅꯧꯕ ꯃꯄꯣꯛ ꯑꯃꯗ ꯄꯣꯛꯄꯤꯔꯕꯅꯤ ꯑꯗꯣ ꯂꯩꯃꯔꯦꯝꯕꯤ ꯑꯩꯅ ꯈꯪꯖꯅꯤꯡꯕ ꯑꯃ ꯂꯩ ꯍꯧꯖꯤꯛꯀꯤ ꯍꯤꯡꯆꯥꯕꯤꯗꯣ ꯀꯅꯥꯅꯣ ꯂꯩꯔꯤꯈꯣꯝꯕꯤ ꯍꯤꯡꯆꯥꯕꯤꯗꯨꯒꯤ ꯃꯃꯤꯡ ꯂꯥꯏꯔꯦꯜꯂꯥ ꯀꯧꯏ ꯑꯁꯤ ꯍꯥꯏꯔꯒ ꯃꯪꯂꯝꯆꯠꯇ ꯊꯣꯛꯈꯤꯕ ꯂꯥꯏꯔꯦꯜꯂꯥꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯂꯤꯔꯝꯃꯤ ꯋꯥꯔꯤꯗꯣ ꯂꯤꯕ ꯂꯣꯏꯔꯛꯄꯗ ꯂꯩꯃꯔꯦꯝꯕꯤꯅ ꯃꯥꯒꯨꯝꯕꯤ ꯑꯃꯅ ꯃꯐꯝ ꯑꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯕꯁꯤꯅ ꯇꯥꯛꯄꯗꯤ ꯃꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯌꯥꯏ ꯂꯩꯕ ꯍꯦꯜꯂꯛꯂꯦ ꯇꯥꯛꯄꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅꯁꯨ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯕꯁꯨ ꯌꯥꯏ ꯎꯆꯤꯗ ꯑꯃꯨꯛ ꯃꯍꯥꯛꯅ ꯍꯟꯖꯤꯜꯂꯛꯅꯕ ꯇꯧꯕꯇꯕꯨ ꯃꯍꯥꯛꯅ ꯃꯐꯝꯁꯤꯗ ꯈꯣꯡꯗꯥꯔꯛꯂꯦ ꯍꯥꯏꯕꯗꯤ ꯀꯅꯥꯝꯇꯒꯤ ꯃꯐꯝꯗ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯀꯣ ꯍꯣꯏ ꯂꯩꯃꯔꯦꯝꯕꯤ ꯉꯁꯤꯒꯤꯗꯤ ꯅꯪ ꯑꯩꯒꯤꯁꯤꯗ ꯂꯩꯔꯣ ꯍꯣꯏ ꯋꯥꯔꯤꯁꯤꯒꯤ 34 ꯁꯨꯕ ꯇꯥꯡꯀꯛ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯦ ꯑꯗꯣꯝꯅ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯣꯠ ꯑꯗꯨ ꯀꯃꯦꯟꯇ ꯊꯝꯕꯤꯔꯝꯃꯨ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯒꯤ ꯀꯥꯎꯕꯤꯒꯅꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ